Jiribam Mihat ki miyoi ahumgi postmortem report lakle Nongmei Maru kaya Kapsinduna amadi Thangna Thinduna Hatkhibani Haiba Khangba Ngamle. Kuki militant singna November 13 da Jiribam gi Borobekra subdivision gi manung chanba Jakuradhor da akanba mawngda attack chatharakraba matungda angang ahum amadi nupi ahum faduna pukraba matung tamthina hatoklaga turel da thadarakhibaga iroinana Manipur da akanba irang lakre. Barak amasung Jiri turel dagi fangkhiba haksang singadu Silchar Medical College and Hospital da postmortem tawraba matung chatliba tha asigi kunnithoi da aroiba mathau mangam pangthokrabani. Laikhidraba miyoi sing adugi manungda miyoi ahumgi postmortem report lakre. Report adugi matung inna laisram chingkhai nganba chahi ani makhai gi maida Nongmei Maru ama panbagi dakfam lei. Maduda natana thabak amasung khutki sarukta hanjin thangna thinbagi khudam lei hairi. Maduna maram oiraga angang adugi oi thangba pambom saru tatkhi. Mahakki mai amadi thabak na chingba mafam singda machin tumba amadi machin thaudaba khutlai singna thinkhibagi khudamsu fangi. Mahak sidringai gi mamangda tamthina ot nairamba yai hairi. Maduda natana angang adugi yet thangba mit yawramdre. Laisram haitombi chahi kun mangagi mananganda Nongmei Maru ahum hanjin kapsinbagi mafam lei. Mari suba Nongmei Maru ama mahaki thabakta pali maduna maram oiraga nupi adugi heart lungs amasung thabaki saru faudok-laga chatkibadagi mahak sikibani aduga Jiribam rani chahi humfunipan gi masada Nongmei Maru manga panbagi khudam leiramkhi hairi. Nongmei Maru ama koki sarukta pali ani na thabakta amana puki sarukta amasung Nongmei Maru amana pambomda pali. Miyoi ahumgi postmortem report fangkraba matungda haitombi thanipan khakta ngairiba machanupa Laisram lamnganba mahaki mache telem thoibi chahi 38 amasung telem thazamanbi chahi nipan gi report ngairi. Jiribam gi Mihat adu kuki militant singna chathabani haina Manipur lengak na fongdokraba matungda National Investigation Agency da thigatnaba sinakrabani. Maduda natana Manipur gi miyam na thodok adugi achumba wayel ngairi. Maitai furup ki miyoi taruk adu kuki militant singna Borobekra gi relief camp tagi faduna pukraba matungda tamthiba mawongda hatkhibani. Makhoi gi haksang sing adu Barak turel amasung Jiri turel dagi mathang fangkhibani.